Mayam, good morning Mayam. Ngasidi ako'y ayukse kay noon tawag mangrawoy na pot lagi. How? Hagot rin eh. 숨지 거에 붙는 거 그래. Kay sumji. 나중에 숨지. Oh. 근데 이제 저때 알래. Do hodog na. 가. Sele pamo. 나 많이 다이라. 뭐다요? 아, 그 봐. 뭐 아까 또 나 네가 연락이 잔달라. 나 그냥 루홍 뭐게 될 거마. 나 가리 트라마 토이냐 어쩌리다. Umugtin ba? 아, 루홍 뭐네. 아, 마양이 루홍 뭐네. Oh. गाड़ी तरु मांगदो करे अकोई गाड़ी दी अइने थमाइने पुजले लाइन चलु गरबर टौनो हैन गाड़ी में Mayang giro panggan giro. मयांगी ने Oh. दिपंग गोदो Oh. दमान गाड़ी सुमांग करे लुहोंग मंग थोंगान का थादोक ना आ जाऊ बोले कमरा करिनो तौरी से मोइने खंगबे कलानो तौये दे Ai Hindu bi phone ni abini ne. 아다 나이가 고는 거라가 내 모양 장갈래 됐더니 헤이 누피도 말해 해 봐세요 디봉고 Masak pa zera. 마사키 나때 마사키 누피도 라이수 아종 해요 Oh. 하이디 모이도 와리도 따르거든 가르타 여다 망가 지방 많은 라이트 좀 마시 많은 그노 도저 인강 마시 인강 자이나 아시번이 봐 Koi na bro. 아 그나 보는데 하이너가 하이너가 누구 마사키 부디도 jauh dia. Aina masaknya kayak tu mai karakter dunia nama tahu. Aja karakter nama tahu. Dip aina di pengor di marai bak tamal sak. Ramai. Oke ni. Ini kemana? Ayo saya ingin. Hau do ja dro nang da bai se. Tuan juga tengah ada. Maningon da pro sumang sit pa ta ngai bin hoi mama nang nang je ni. Quero mula segaisi. Simulado se. Mula te mangmang. Mangra. Mangda sekai. Bol do ba ta ka de na. Lo chai. Gunggu ya ka potong ma pipilo. Ka bo gum ba cha ka de minute se. Chip to pipilo, chipon ma jawro ko. Sip na te bujia. Na ko la mon da ti. Una sama ma ba. Kandro. Sama ba. Kan di kan di ko. Kai sama o ma ta ma ne ha. Ya. Oke, oke. Tagal. Omala. Bem thôi ta mang lá ra cái thằng này.
ꯐꯣꯟꯒ ꯇꯧꯔꯝꯗꯅꯅꯦ ꯇꯧꯔꯦ ꯃꯌꯥꯝ ꯉꯁꯤꯒꯤ ꯕ꯭ꯔꯦꯛꯐꯥꯁꯁꯦ ꯃꯪꯒ꯭ꯔꯥ ꯑꯣꯏꯅ ꯇꯧꯔꯦ ꯃꯌꯥꯝ ꯃꯪꯒ꯭ꯔꯥ ꯑꯉꯥꯡꯕꯤꯅꯦꯕ ꯑꯩꯈꯣꯏ ꯍꯤꯡꯒꯣꯜꯗꯩꯅꯦ ꯑꯗꯣ ꯀꯩꯅꯣ ꯃꯪꯒ꯭ꯔꯥ ꯇꯥꯟꯕꯩ ꯚꯤꯗꯤꯑꯣꯗꯤ ꯑꯝꯇ ꯀꯥꯞꯄ ꯅꯝꯍꯧꯗ꯭ꯔꯦ ꯑꯗꯣ ꯐꯨꯠꯂꯒ ꯑꯣꯏꯅ ꯚꯤꯗꯤꯑꯣ ꯁꯦꯝꯃꯦ ꯃꯌꯥꯝ ꯑꯗꯣ ꯆꯥꯕ ꯍꯧꯔꯒꯦ ꯀꯔꯤꯅꯣ ꯈꯪꯗꯦ ꯌꯣꯡꯆꯥꯛꯁꯦ ꯃꯊꯟꯇ ꯇꯦꯛꯅ ꯑꯥꯗꯁꯨ ꯇꯦꯛꯏꯁꯦ ꯃꯌꯥꯝ ꯑꯗꯣ ꯑꯗꯩꯁꯨ ꯇꯦꯛꯏꯁꯦꯔꯨꯕ ꯃꯁꯥꯁꯦ ꯆꯔꯨꯡ ꯑꯅꯤ ꯄꯥꯟꯕꯁꯦ ꯇꯥꯈꯔꯦ ꯑꯃ ꯂꯩꯍꯧꯔꯦ ꯇꯥꯔꯦ ꯑꯩꯌꯥ ꯍꯥꯎ ꯂꯧꯕ ꯂꯥꯛꯀꯦ ꯍꯥꯏꯔꯣ ꯁꯤꯁꯦ ꯌꯦꯡꯉꯣ ꯂꯥꯎꯅꯦ ꯁꯤꯁꯦꯅꯦ ꯃꯔꯨꯝꯕꯨꯗꯤ ꯆꯪꯉꯦꯕ ꯁꯤꯁꯦ ꯌꯥꯒꯗ꯭ꯔꯥ ꯈꯪꯗꯦ ꯌꯥꯔꯦ ꯁꯤ ꯈꯣꯠꯄ ꯌꯥꯔꯦ ꯆꯔꯣꯡ ꯑꯅꯤꯗ ꯇꯥꯏꯀꯣ ꯃꯊꯟꯇ ꯇꯥꯏ ꯍꯥꯏꯁꯤꯅꯦꯕ ꯃꯌꯥꯝꯗꯣ ꯉꯁꯤꯁꯨꯅꯦ ꯁꯤ ꯃꯁꯥꯁꯤ ꯁꯨꯃꯥꯏꯅ ꯇꯦꯛ ꯂꯩꯔꯝꯃꯦꯕ ꯑꯗꯨꯒꯤ ꯍꯦꯛꯇꯣꯛꯑꯦ ꯁꯝꯒ ꯏꯐꯥ ꯐꯥꯔꯦ ꯄꯨꯕꯒ ꯉꯝꯗꯦ ꯂꯨꯝꯃꯦ ꯀꯆꯤꯟ ꯍꯧꯖꯤꯛ ꯌꯣꯡꯆꯥꯛ ꯌꯣꯟꯗꯣꯔꯦ ꯀꯅꯥ ꯌꯣꯡꯆꯥꯛ ꯂꯧꯕ ꯂꯥꯛꯇꯣꯔꯤ ꯁꯤꯗꯤ ꯈꯔ ꯃꯔꯨꯝꯁꯦ ꯈꯣꯠꯄꯩꯗꯤ ꯆꯞ ꯆꯥꯔꯦ ꯀꯩ ꯏꯟꯖꯥꯡ ꯆꯥꯗꯣꯏꯅꯣ ꯈꯪꯗꯦꯅꯦ ꯑꯗꯩꯁꯦ ꯐꯖꯅ ꯆꯪꯉꯦ ꯁꯤꯗꯤ ꯁꯤ ꯂꯧꯔꯒ ꯃꯦꯠꯄ ꯍꯥꯎꯒꯗ꯭ꯔꯣ ꯁꯤꯗꯤ ꯋꯥꯜꯗꯤ ꯈꯔ ꯆꯪꯕ ꯕꯖꯥꯔ ꯂꯩꯇ꯭ꯔꯦ ꯐꯪꯒꯅꯤ ꯎꯔꯂꯒ ꯄꯤꯒꯦ ꯍꯦꯜꯂꯣ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛꯅꯦ ꯇꯨꯔꯦꯟꯗꯅꯦ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯈꯛꯇꯪ ꯍꯦꯛꯄ ꯆꯠꯂꯤꯕ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯃꯣꯔꯣꯛ ꯂꯩꯇꯦꯕꯀꯣ ꯑꯗꯨꯒꯤ ꯍꯧꯖꯤꯛ ꯏꯔꯣꯟꯁꯤꯔ ꯀꯩꯗꯧꯁꯤꯒꯦ ꯈꯜꯂꯤꯕꯀꯣ ꯑꯗꯨꯒꯤ ꯃꯣꯔꯣꯛ ꯑꯃꯐꯥꯎ ꯂꯩꯔꯝꯗ꯭ꯔꯦ ꯑꯗꯣ ꯅꯨꯡꯁꯥꯗꯤ ꯌꯥꯝ ꯁꯥꯏꯌꯦꯕ ꯑꯗꯨꯒ ꯏꯪꯈꯣꯜꯗꯒꯤ ꯃꯣꯔꯣꯛꯀ ꯈꯔ ꯍꯦꯛꯑꯅꯤ ꯑꯗꯨ ꯆꯠꯂꯅꯤ ꯌꯥꯝ ꯀꯨꯏ ꯂꯩꯔꯣꯏ ꯅꯨꯡꯁꯥ ꯌꯥꯝ ꯁꯥꯏ ꯎꯏ ꯐꯗꯤꯒꯣꯝ ꯈꯔꯒ ꯇꯤꯜꯍꯧ ꯃꯅꯥ ꯈꯔꯒ ꯍꯦꯛꯑꯒꯦ ꯑꯩꯈꯣꯏ ꯃꯣꯔꯣꯛꯁꯦ ꯌꯦꯡꯍꯟꯒꯦ ꯃꯌꯥꯝꯗꯣ ꯑꯩꯈꯣꯏ ꯃꯣꯔꯣꯛꯁꯤꯡꯁꯦ ꯑꯗꯣ ꯑꯉꯥꯡꯕꯁꯨ ꯈꯔ ꯄꯥꯜꯂꯦ ꯁꯤꯁꯨ ꯄꯥꯜꯂꯦ ꯁꯤꯁꯨ ꯑꯉꯥꯡꯕꯒ ꯄꯥꯜꯂꯦ ꯈꯔ ꯍꯦꯛꯑ ꯆꯠꯈ꯭ꯔꯒꯦ ꯑꯁ ꯑꯉꯥꯡꯕ ꯃꯌꯥꯝ ꯄꯥꯜꯂꯝꯃꯦ ꯇꯧꯔꯤꯁꯦ ꯈꯔ ꯍꯦꯛꯑ ꯆꯠꯂꯒꯦꯗ ꯅꯨꯡꯁꯥ ꯉꯥꯛꯇ ꯑꯗꯩ ꯁꯤꯒꯤ ꯐꯗꯤꯒꯣꯝꯁꯨ ꯂꯣꯏꯁꯤꯜꯂꯛꯑꯦꯗ ꯐꯗꯤꯒꯣꯝꯁꯦ ꯈꯔ ꯃꯜꯂꯒ ꯆꯠꯂꯅꯤ ꯃꯌꯥꯝ ꯑꯩ ꯃꯣꯔꯣꯛ ꯍꯦꯛꯄ ꯍꯧꯔꯒꯦ ꯃꯣꯔꯣꯛꯁꯦ ꯑꯉꯥꯡꯕꯁꯨ ꯃꯌꯥꯝ ꯌꯥꯎꯏꯑꯕ ꯑꯉꯥꯡꯕꯁꯦ ꯍꯦꯛꯈ꯭ꯔꯒꯦ ꯑꯉꯥꯡꯕꯁꯤꯅꯀꯣ ꯅꯨꯡꯁꯥ ꯍꯧꯖꯤꯛ ꯐꯖꯅ ꯁꯥꯔꯤꯕꯅꯤꯅ ꯅꯨꯡꯁꯥ ꯁꯥꯔꯤꯉꯩꯗ ꯐꯧꯍꯧꯔꯒꯦ ꯑꯗꯒꯤ ꯑꯁꯪꯕꯁꯤꯗꯤ ꯌꯥꯝ ꯍꯦꯛꯑꯔꯣꯏꯑꯕꯀꯣ ꯈꯇꯪ ꯍꯦꯛꯑꯒꯦ ꯌꯥꯝꯅ ꯍꯦꯛꯑꯒ ꯊꯝꯕꯁꯤꯁꯨꯅꯦ ꯈꯨꯏꯖꯤꯜꯂꯒ ꯍꯥꯎꯇꯦꯗꯅꯀꯣ ꯑꯗꯨꯝ ꯂꯩꯇ꯭ꯔꯀꯥꯟꯗ ꯑꯀꯨꯝ ꯇꯨꯔꯦꯟꯗ ꯀꯨꯝꯃꯒ ꯑꯀꯨꯝ ꯍꯦꯛꯄ ꯌꯥꯕꯅꯤꯅꯀꯣ ꯑꯀꯨꯝ ꯀꯣꯟꯅ ꯍꯦꯛꯑꯒꯦ ꯑꯗꯣ ꯑꯉꯥꯡꯕꯁꯤꯗꯤꯅꯦ ꯉꯔꯥꯡ ꯅꯍꯥꯟꯗ ꯑꯩꯈꯣꯏ ꯃꯥꯅ ꯍꯦꯛꯈ꯭ꯔꯦꯕꯀꯣ ꯑꯗꯨ ꯑꯩꯒꯤ ꯑꯀꯨꯝꯃꯨꯁꯨ ꯀꯩꯅꯣ ꯇꯧꯔꯝꯃꯦ ꯑꯀꯨꯝꯃꯨꯁꯨ ꯉꯥꯡꯉꯝꯃꯦ ꯑꯗꯣ ꯑꯁꯤ ꯇꯨꯔꯦꯟꯁꯤꯗꯤꯀꯣ ꯅꯣꯡ ꯈꯔ ꯌꯥꯝꯅ ꯆꯨꯈ꯭ꯔꯗꯤ ꯏꯁꯤꯡ ꯍꯦꯛꯇ ꯆꯥꯎꯏꯑꯕ ꯑꯗꯒꯤ ꯏꯁꯤꯡ ꯆꯥꯎꯗ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏ ꯍꯤꯡꯒꯣꯜꯁꯤꯒꯤ ꯕꯦꯔꯥꯁꯦ ꯂꯧꯊꯣꯛꯑꯒ ꯊꯝꯗꯣꯏꯅꯤ ꯑꯗꯨꯒꯤ
ꯍꯧꯖꯤꯛꯄꯨꯗꯤ ꯃꯥꯏꯔꯦꯟꯒ ꯃꯣꯔꯣꯛꯀ ꯍꯧꯖꯤꯛ ꯀꯟꯅ ꯄꯥꯡꯈꯠꯂꯛꯏꯑꯕꯀꯣ ꯍꯧꯖꯤꯛ ꯀꯟꯅ ꯄꯥꯡꯈꯠꯂꯛꯏ ꯃꯥꯏꯔꯦꯟꯁꯨ ꯍꯧꯖꯤꯛ ꯀꯟꯅ ꯇꯝꯃꯛꯏ ꯑꯗꯨꯒ ꯌꯦꯡꯉꯅꯤ ꯑꯗꯣ ꯉꯔꯥꯡꯗꯤ ꯁꯨꯃꯥꯏꯅ ꯅꯣꯡ ꯈꯛꯇꯪ ꯆꯨꯏ ꯅꯣꯡ ꯈꯛꯇꯪ ꯆꯨꯕꯗ ꯇꯨꯔꯦꯟ ꯏꯁꯤꯡ ꯈꯛꯇꯪ ꯍꯦꯟꯒꯠꯂꯦꯕ ꯑꯗꯨꯒ ꯀꯩꯅꯣ ꯇꯧꯔꯦ ꯌꯦꯡꯉꯅꯤ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯕ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯅꯣꯡꯁꯦ ꯆꯨꯔꯁꯨ ꯐꯖꯅ ꯆꯨꯕꯤꯗꯣ ꯑꯣꯏꯗꯕꯅꯤꯅꯀꯣ ꯑꯗꯣ ꯑꯃꯨꯛ ꯆꯨꯔꯛꯄ ꯀꯥꯟꯗ ꯁꯨꯡꯍꯥꯡ ꯍꯥꯡꯗꯕꯤꯗꯣ ꯑꯣꯏꯕ ꯇꯥꯔꯗꯤ ꯕꯦꯔꯥꯒꯁꯦ ꯂꯣꯏ ꯂꯧꯊꯣꯛꯇꯣꯏꯅꯦꯕ ꯑꯗꯣ ꯁꯣꯝꯗ ꯃꯣꯔꯣꯛꯁꯨ ꯃꯌꯥꯝ ꯄꯥꯜꯂꯛꯄꯅꯤꯅ ꯑꯗꯨꯗꯒꯤ ꯀꯩ ꯍꯥꯏꯒꯦꯅꯦ ꯃꯥꯏꯔꯦꯟꯁꯤꯁꯨ ꯃꯆꯥ ꯃꯆꯥ ꯃꯌꯥꯝ ꯇꯝꯃꯛꯑꯦꯕꯀꯣ ꯃꯥꯅꯦ ꯃꯄꯨꯡ ꯐꯥꯗ꯭ꯔꯤꯕꯅꯤꯅ ꯄꯥꯝꯃꯨꯔꯛꯏꯕ ꯑꯂꯨꯒ ꯑꯇꯩꯕꯨꯗꯤ ꯂꯣꯏ ꯂꯣꯏꯔꯦ ꯃꯣꯔꯣꯛꯀ ꯀꯩꯅꯣꯒꯇ ꯉꯥꯏꯔꯦ ꯃꯥꯏꯔꯦꯟꯒꯇ ꯑꯗꯣ ꯏꯁꯤꯡ ꯆꯥꯎꯗ꯭ꯔꯤꯐꯥꯎꯗꯤ ꯆꯥꯔꯅꯤ ꯏꯁꯤꯡ ꯆꯥꯎꯔꯗꯤ ꯂꯣꯏꯔꯦ ꯃꯌꯥꯝ ꯑꯗꯣ ꯅꯨꯡꯁꯥꯁꯨ ꯍꯟꯗꯛꯀꯤ ꯅꯨꯡꯁꯥꯁꯤꯗꯤ ꯈꯨꯠꯁꯥ ꯑꯃꯅꯦꯕꯣ ꯀꯣꯛꯀ ꯑꯗꯨꯝ ꯉꯥꯎꯏ ꯅꯨꯡꯁꯥꯗꯒꯤ ꯆꯪꯉꯛꯄꯁꯦ ꯑꯍꯟꯁꯨ ꯑꯣꯏꯔꯕꯅꯤꯅ ꯅꯨꯡꯁꯥꯒꯗ ꯌꯥꯝ ꯆꯠꯄ ꯌꯥꯗ꯭ꯔꯦ ꯃꯌꯥꯝ ꯃꯌꯥꯝ ꯅꯨꯡꯁꯥꯁꯦ ꯁꯥꯕꯅ ꯀꯩꯅꯣ ꯈꯪꯗꯦꯍꯦ ꯅꯨꯡꯁꯥꯏ ꯈꯨꯁꯥꯏꯗꯤ ꯃꯤꯠꯇꯒ ꯄꯥꯜꯂꯦ ꯕꯪ ꯕꯪ ꯂꯥꯎꯔꯦ ꯑꯂꯤꯕꯁꯤꯅꯦ ꯍꯦꯛꯇꯣꯛꯏꯕ ꯁꯤꯁꯤꯗꯤ ꯐꯧꯕ ꯁꯤꯒꯨꯝꯕꯁꯤꯗꯤ ꯐꯧꯕ ꯌꯥꯅꯤꯕ ꯁꯤꯁꯦ ꯐꯧꯔꯒ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏ ꯍꯤꯟꯖꯥꯡ ꯊꯥꯡꯅꯕ ꯑꯁꯨꯕꯗꯣ ꯑꯗꯨ ꯁꯦꯝꯕ ꯌꯥꯅꯤ ꯃꯌꯥꯝ ꯑꯗꯨꯁꯨ ꯈꯔ ꯂꯩꯔꯦ ꯁꯣꯝꯗ ꯑꯃꯨꯛ ꯈꯔ ꯃꯜꯂꯒꯦ ꯐꯖꯗ꯭ꯔꯁꯦ ꯁꯤꯁꯦ ꯃꯈꯜ ꯑꯅꯤꯅꯦꯕ ꯁꯤꯁꯤꯅ ꯑꯆꯧꯕꯤ ꯀꯩꯅꯣ ꯁꯨꯋꯥꯏꯗꯤ ꯑꯣꯁꯟꯗꯣ ꯄꯨꯜꯂꯤꯅꯤ ꯍꯥꯏꯌꯦ ꯄꯨꯜꯂꯤꯅꯤ ꯍꯥꯏꯌꯦ ꯑꯩ ꯃꯣꯔꯣꯛ ꯍꯦꯛ ꯆꯠꯈꯤ ꯍꯥꯏꯗ꯭ꯔꯣ ꯅꯪꯅ ꯃꯣꯔꯣꯛ ꯍꯦꯛ ꯆꯠꯈꯤ ꯍꯥꯏꯗ꯭ꯔꯣ ꯄꯥꯄꯥꯏ ꯎꯄꯨꯗꯩ ꯁꯅꯥ ꯐꯪꯉꯦ ꯂꯥꯎꯏ ꯐꯪꯉꯝꯃꯅꯤ ꯃꯅꯤꯅꯦ ꯀꯔꯣꯔ ꯑꯃ ꯃꯇꯨꯝꯔꯣ ꯍꯦꯛꯑꯣꯁꯦ ꯈꯔ ꯆꯠꯂꯁꯦ ꯐꯗꯤꯒꯣꯝꯕ ꯈꯔ ꯐꯣꯛꯂꯛꯑꯣꯁꯦ ꯐꯗꯤꯒꯣꯝ ꯈꯔ ꯐꯣꯛꯂꯛꯑꯣ ꯏꯔꯣꯟꯕ ꯍꯥꯞꯄꯅꯕ ꯃꯣꯍꯣꯔ ꯀꯌꯥ ꯐꯪꯉꯦ ꯍꯥꯏꯒꯦ ꯌꯥꯗ ꯃꯥꯅ ꯇꯤꯜꯍꯧ ꯃꯅꯥꯁꯤꯗꯤ ꯄꯨꯡꯀꯣꯛ ꯀꯣꯛꯑꯦ ꯁꯥꯔꯨꯔꯣ ꯍꯥꯏꯌꯨ ꯁꯣꯅꯥꯔꯤꯗ ꯆꯠꯂꯒ ꯁꯣꯅꯥꯔꯤꯅ ꯀꯤꯅ ꯁꯅꯥ ꯁꯥꯕ ꯇꯣꯛꯊꯣꯛꯈ꯭ꯔꯅꯤ ꯁꯨꯛꯖꯥꯝ ꯑꯆꯧꯕ ꯁꯅꯥ ꯉꯝꯃꯔꯣꯏ ꯐꯗꯤꯒꯣꯝꯗ ꯏꯔꯣꯜꯂꯁꯤꯔ ꯀꯩꯅꯣ ꯍꯣꯔꯦꯟ ꯄꯣꯔꯣꯝꯗꯣ ꯊꯣꯡꯅꯕ ꯑꯉꯥꯡꯕ ꯉꯥꯛꯇ ꯃꯃꯥ ꯅꯍꯥꯟ ꯍꯩꯗꯨꯕꯨ ꯎꯗ꯭ꯔꯥ ꯍꯪꯗꯦ ꯅꯣꯡ ꯑꯃꯨꯛ ꯆꯨꯕꯗ ꯂꯣꯏꯈ꯭ꯔꯅꯤ ꯁꯤ ꯑꯉꯥꯡꯕꯁꯤꯡꯁꯦ ꯅꯣꯡ ꯑꯃꯨꯛ ꯆꯨꯕꯗ ꯆꯥꯈꯔꯅꯤ ꯂꯣꯏꯅ ꯑꯉꯥꯡꯕ ꯃꯟꯕꯗꯅꯦ ꯑꯁꯪꯕ ꯃꯜꯍꯧꯗ꯭ꯔꯦ ꯃꯌꯥꯝꯁꯦ ꯂꯩꯔꯦ ꯇꯤꯜꯍꯧ ꯃꯅꯥ ꯐꯗꯤꯒꯣꯝ ꯄꯨꯔꯕꯣ ꯑꯩꯈꯣꯏ ꯀꯥꯔꯅꯤ ꯍꯧꯖꯤꯛ ꯐꯗꯤꯒꯣꯝꯁꯨ ꯄꯨꯈ꯭ꯔꯦ ꯊꯥꯒꯤ ꯃꯌꯥꯝꯗꯣ ꯑꯝꯇ ꯌꯥꯎꯗ꯭ꯔꯦ ꯃꯌꯥꯝꯗꯣ ꯃꯥꯏꯔꯦꯟ ꯄꯥꯜꯂꯦ ꯈꯔꯕ ꯃꯥꯏꯔꯦꯟ ꯇꯝꯕ ꯍꯧꯔꯦ
오ል고비 시디 로리해. 매야 제가 이래. 매야 제가 이래. 헬로 매암. 매암. 라마나 시래. 누사 쿠샤마니 버투렌다나 히라마니 누사 사바세. aduh makok malu wasi kup salaban salai dia morok ko luai kara malakpa dum chalage kai kino hang de dum ko lai gare sak thong su matam jore mem ada chadri Lấy rồi. Mà sách gì? mana ton matak ta musin muri dun gare Mày ra cái ko ngak le jagarani nupi lumba jagarani mua là bên này ca đang cha rồi lưu thuốc than thì mà mua là cái này lưu thuốc than thì mà mua là cái Ta từng khai cha đi. không Nga lo ko de tak tung tang. cái về buồn không Khai mua cha. tao mà cũng tụng moi nupi lu Pan nè. Ông muốn tang chai nè. Rồi cái nào cái hành tang tang được. Pulak thong. yamba Đây mà cha đấy, ai cha đấy. mami ta machang to le có cho một cái chồng cây lôi không được bên nào đi mà bên ko balu ni ngai le tre ma hui da ani daga ani ga lui mà anh đi chân này ngak le daga mà lấy cái tao lên ăn mua lên mà không được bye bye à không có cái mà đi không cái mà đi khongning ga to Ba hit ai hay bên đi xem lên thành thật rồi. cái tuần này mà ta phát lên cái ta phát lên nó đi được gì 샌델 보러 오라 아 또민나 그래요 샌델 보러 오라 동나베 Cái là sao bây giờ? Orang tak ada di sada sudah ada, ingin nada asal beli. Hai, 랭락 뒤져봐 cái này chơi gì à hả 잠보 마sak 파자도래 buông đâu đấy. ngobaga magate Jam bia mà. mamura jeno yama nupira podo adu do ngobaga magana lummiba duja magta khana gare Dia noi ada tu yang nak bikin kalau sendiri berpas. best friend ani khana gare nupi gi da magta ngobaga maga jam lutina baniaba ui tina dare lấy đúng lên natra oi ui tina dare entra ngobaga nanga sehi kamana pe manga samda नुमित ले बुधबार चलो बुध अहुम न जंगे पीगे तो बा जादे लुपत्रा है न पीगे 3 खांदा 160 इरांग लांगे द वीडियो कम तक पाउदरे कोई तुम कोई बात नहीं मुझे लाओ चलो नंग जाने खुद न लो मियाम सिगा ngasiने शिवरात्रि न चाउना का तौदरे अबको पिकटक न तौरे सिगा फोला लेरे दुसे हाइरु पुरगा dum sandagi ne dup tha bada de dum khurom me ba piktak na tawna soi chahi amagi soi dana bagi bo kai mino enge sindur thele do enge nagi maro mokpo jambo do kai nu ne te leisa bi ju thin bi ro देखो nai ko renganu Pajare lai khong mata. Roba nangi maro mok pada kai. Pijau na, pijau hawa thum pijau. ए इतना ग्लास खुद में पूछ रहा है Bora pa bani ko? Bora pa bani? Ai ne bora lai ko rom bada ai ne. Pajau nang mo. Koram mo ne. सिला Kena please aja. Mahadev bondora. Nang kitu da harai bangam gadra. Ngong ni. Kem Nya. koi minute harai ngam gadi. 10 minit. Bah, mino nang ando nang maju panjamukan ya enggak. Kita nang di. 10 minit ah. 10 menit mang harai kira ni. Siang ba? Hai. Dui bar da ni ko, dui bar mak namba mi tu na. Ha? Ice cream. Ice cream. Okay. Ora ready. Makun maning tamu. Simon nang so maning tamu. Oi, jadi ya. पीछे आता रही है. वही तो ताश है पीछे रखो भाई पीछे रखो क्या रेडी
1 Minu juga yang ni ay 2 3 Hey Kitu kam dore Kitu masal dore Kitu modal Kitu ngam dore Paju hiup kare Kitu ngam dore Kitu ngam kare Amma ka एक और वापस इतना ही होगा मुझे कितनी नहीं हो ये इससे मुझे राइडिंग का पता है मुझे राइडिंग से खेलना ना मुझे याद ओके ओके उसको नहीं आता है ऐसे ही बोल रहा है वो ठीक है पीछे रखो पीछे भाई पीछे रखो रुक ओ मुझे चीटिंग नको भजना mama sono ndro nobani mama ndro nobani ma pacu mama ndro अब चीटिंग है तो ना ready 1 2 3 hai 3 ये दे रहा se ready 1 2 3 तेरा भी होने वाला nobani mama ngam gare nobani ice cream mai idre aku boleh lagi mama ngame 1 1 나도 오늘에 두 게임 봐. 스마트 게임 맞아. 오케이 예. 머리지만 미우 전도니 빠조니 땅도니 세 마미제 빠조 한도도 머리 흔들고 거. 아시 템도 봐. 영다나 마나도 마도 템도니. tay này rồi nè अपन नहीं आता Chị 1 1 ngâm mà bên đi 1 1 ngâm mày quá Chị ready इतना चीटिंग कैसे करने लग Chị गया ready चीटिंग क्यों करता है बच्चू Cái nu nè ready अभी अभी आपको पिता मुझे नहीं आता ready 1 2 3 Pacu je hendak diet wat pada kai num tau re cajik chadra ba kai num tau re Pacu je hendak mana cajik chadra ba Yalla मुझे शक्ति दो अल्लाह भला Ôi ba मुझे से आगे तू बड़ा जा रे तेरा आइसक्रीम का Lah gitu lah आई तो भैया आई दी ला चले वो के Kai ki pola janing driba अच्छा ठीक है कोई बात नहीं 신이 학교라. अरे कोई बात Sini ngang tu sini ni nak Le mithai ka racun ni ban Hai ruk jara la pacu है क्या लाने वाली Makari to ino Sangom haptri na आइसक्रीम जाए Ice cream ma cha ba chu bang ai na putho cha 어이. 너 이제 야더래. 애는 너 Khano Ti ngau ba ka ngau ka no jambo ka ni Ngau ba ka jambo ka to jong Tolo zalo Kadang ame Ngam tôi xong rồi nè, iroi la ba ni se tôi xong à. Ja re, lên ăn nu. Masak sing se. Li ngadana. ओ भाई बच्चू Ngawa.